ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯀꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯌꯥꯎꯔꯦ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯁꯦꯟꯁꯁꯀꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ 95ꯅꯤ ꯆꯨꯞꯅ ꯑꯣꯒꯁ 18ꯗꯒꯤ ꯍꯧꯗꯨꯅ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯊꯥ ꯑꯁꯤ 22ꯗ ꯊꯣꯛꯂꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯈꯪꯍꯜꯂꯛꯈꯤꯕꯅꯦ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯆꯩꯊꯣꯛꯄ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯌꯥꯔꯣꯏ NRC ꯇꯧꯗꯨꯅ ꯃꯤꯇꯣꯞ ꯈꯥꯟꯅ ꯈꯟꯗꯣꯛꯂꯒ ꯁꯦꯟꯁꯁꯁꯦ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ JFD ꯑꯩꯈꯣꯏꯒꯤ ꯖꯁ ꯑꯦꯟड ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯈꯣꯡꯖꯪꯁꯨ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯃꯃꯥꯡꯗꯒꯤ ꯑꯣꯖꯥ ꯃꯁꯤ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯀꯟꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯕꯔꯅꯤꯡ ꯑꯣꯏꯕ ꯏꯁꯨꯅꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏ NRC ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯇꯣꯞꯁꯦ ꯈꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯊꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯊꯤꯈꯤꯕꯗ ꯌꯥꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟ ꯁꯣꯏꯗꯅ ꯑꯣꯏꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯅꯤ ꯑꯣꯖꯥ ꯁꯝ ꯃꯇꯥꯡꯁꯦ ꯑꯣꯖꯥꯒꯤ ꯃꯣꯠꯇꯗꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯒꯗꯧꯕ ꯗꯤꯚꯤꯖꯤꯞ ꯄꯣꯂꯤꯁꯤ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯃꯆꯦꯠ ꯃꯀꯥꯏ ꯇꯥꯕ ꯑꯗꯨꯒ ꯃꯆꯦꯠ ꯃꯀꯥꯏ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯗꯤꯚꯥꯏꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯀꯥꯏꯅ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯔꯤꯕ ꯃꯦꯊꯣꯗꯣꯂꯣꯖꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯅꯩꯅꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯑꯗꯨꯒ ꯃꯥꯟꯅꯕ ꯏꯝꯄꯦꯛꯅꯤ ꯍꯧꯖꯤꯛ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯃꯗ SIR ꯇꯧꯕꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯅ ꯊꯤꯡꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯤꯡꯉꯛꯏꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯅ NRC ꯗꯤꯃꯥꯟ ꯇꯧꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯈ꯭ꯔꯦ ꯅꯣꯔꯠ ꯏꯁꯇꯔꯟ ꯔꯤꯖꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯁꯥꯐꯨ ꯀꯌꯥꯅ ꯏꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯇꯕꯒꯤ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯈ꯭ꯔꯦ ꯑꯁꯥꯝꯗ ꯃꯥꯒꯤ ꯑꯍꯣꯃꯤꯌꯥ ꯃꯌꯥꯝ ꯑꯃ ꯀꯣ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯛꯄꯒꯤ ꯋꯥꯔꯤ ꯂꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯤꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯇ꯭ꯔꯤꯄꯨꯔꯤ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯕꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯐꯤꯕꯝ ꯆꯥꯗꯅ ꯇ꯭ꯔꯤꯄꯨꯔꯤ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇ꯭ꯔꯤꯄꯨꯔꯤꯒꯤ ꯂꯩꯅꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯈꯪꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯄꯁꯤꯁꯨ ꯑꯩꯈꯣꯏ ꯉꯟꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯉꯟꯅ ꯊꯦꯡꯅꯈꯤꯕ 1980s 90sꯒꯤ ꯃꯇꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯉꯁꯤꯒꯤ 1951ꯒꯤ ꯕꯦꯖꯤꯌꯥꯔꯒꯁꯤ ꯌꯥꯅꯔꯒ ꯒꯣꯔꯃꯦꯟꯠꯀ ꯃꯍꯩꯔꯣꯏꯁꯤꯡꯒ ꯌꯥꯅꯔꯒ ꯂꯦꯞꯈꯤꯕꯅꯤ ꯑꯁꯥꯝꯁꯨ ꯀꯟꯅ ꯆꯪꯁꯤꯟꯔꯒ ꯑꯩꯈꯣꯏ ꯂꯥꯛꯈꯤꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯃꯅ ꯍꯤꯡꯕꯗ ꯑꯃꯁꯨꯡ ꯁꯤꯕꯒ ꯀꯩꯅꯣ ꯇꯧꯔ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯅꯤ ꯑꯗꯨꯅꯅꯤ ꯃꯤꯌꯥꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣ SIR ꯑꯃꯁꯨꯡ NRC ꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯇꯧꯐꯝ ꯊꯣꯛꯏꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯗꯤꯃꯥꯟ ꯑꯃ ꯂꯥꯛꯏꯁꯦ ꯃꯁꯤꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯒ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯩꯊꯣꯛꯀꯗꯧꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯉꯁꯤ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯗꯒꯤ ꯁꯄꯣꯔꯠ ꯇꯧꯅꯔꯛꯏꯕ ꯉꯁꯥꯏꯒꯤ SIR ꯑꯩꯈꯣꯏ ꯈꯪꯉꯤ ꯄ꯭ꯔꯣꯁꯦꯁ ꯑꯅꯤꯅꯤ SIR ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤቭ ꯔꯤꯚ꯭ꯌꯨ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯆꯥꯡ ꯅꯥꯏꯅ ꯄꯥꯡꯊꯣꯛꯄ ꯃꯇꯝꯒꯤ ꯏꯂꯦꯛꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯚꯣꯇꯔ ꯀ꯭ꯂꯤꯅꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯑꯦꯂꯤꯖꯤꯕꯜ ꯚꯣꯇꯔ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟꯒꯤ ꯑꯁꯤ ꯑꯅꯥ ꯃꯌꯥꯝꯒꯤ ꯇꯧꯔꯀꯥꯟꯗ ꯑꯁꯦꯡꯕ ꯚꯣꯇꯔꯁꯤꯡ ꯚꯣꯠ ꯊꯥꯗꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯧꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯗꯨꯒ ꯈꯟꯇꯣꯛꯄꯒꯤ ꯋꯥꯐꯝꯗꯨꯅꯤ SIR ꯍꯥꯏꯕꯁꯤꯅ NRC ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯁꯤꯇꯤꯖꯟꯁ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ 1951ꯗ ꯕꯤꯖꯥꯔ ꯇꯧꯔꯒ ꯑꯁꯥꯝꯗ ꯑꯞꯗꯦꯠ ꯇꯧꯔꯤꯕ ꯃꯇꯣꯝꯗ ꯉꯥꯏꯔꯤꯀꯣ ꯇꯧꯕꯁꯦ ꯑꯗꯨꯒ ꯀꯩꯅꯣꯃꯅꯤ ꯁꯤꯅ ꯑꯃꯨꯛ ꯁꯤꯇꯤꯖꯦꯟꯁꯤꯞꯀꯤ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯚꯥꯔꯠꯀꯤ ꯑꯁꯦꯡꯕ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞꯅꯤ ꯑꯃꯅ ꯚꯣꯇꯔꯒꯤ ꯀꯩꯅꯣꯅꯤ ꯑꯅꯤꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕꯁꯦ ꯑꯣꯡꯂꯤ ꯁꯤꯇꯤꯖꯦꯟꯁꯤꯞꯀꯤ ꯀꯣꯏꯁꯟꯁꯤꯒ ꯑꯗꯒꯤ ꯀꯩꯅꯣ ꯏꯂꯤꯖꯤꯕꯜ ꯚꯣꯇꯔꯒꯤ ꯑꯅꯤꯒꯤ ꯃꯇꯥꯡꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯅ ꯏꯝꯄ꯭ꯂꯤꯀꯦꯁꯟꯁ ꯂꯩꯕ ꯍꯥꯏꯕꯗꯤ ꯑꯀꯤꯕ ꯂꯩꯔꯤꯕꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯑꯃ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯥꯔꯦ ꯏꯚꯟ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯀꯣꯔꯠ ꯐꯥꯎꯗ ꯀꯩꯅꯣꯅꯤ ꯍꯧꯈꯤꯕ ꯆꯍꯤ 4-5 ꯑꯁꯤꯗ ꯑꯗꯨꯝ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅꯐꯥꯎꯗ 10,000 ꯃꯊꯛꯇ 13 ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯠ ꯐꯥꯎ ꯂꯩꯗꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯂꯥꯛꯁ ꯀꯣ ꯊꯥꯎꯖꯟꯁꯇꯅꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯏꯁꯇꯤꯃꯦꯠ ꯇꯧꯔꯤꯕ ꯄꯥꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯁꯣꯏꯗꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄꯦꯔꯤꯇꯤꯁꯤ ꯊꯣꯛꯑꯕꯅꯤꯅ ꯊꯣꯛꯑꯦ ꯀꯩꯅꯣ ꯃꯤꯔꯥꯟꯆꯥꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯦ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯨ ꯚꯣꯇꯔ ꯂꯤꯁꯇ ꯆꯟꯍꯟꯈꯤ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯑꯩꯈꯣꯏ ꯏꯂꯦꯛꯇꯣꯔꯦꯜ ꯄ꯭ꯔꯣꯁꯦꯁꯇ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯑꯃ ꯁꯥꯐꯨ ꯑꯃ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯖꯔꯤꯕ ꯄꯣꯠꯁꯛ ꯑꯃꯒꯤ
मागी असेंबली सीटबू हाइरो नत्रगा एनी एमपी की कनो सीटबू होइरो सेंसस अमा लाप हाइबसे पॉपुलेशन अमा कनो मागी नॉर्मल ग्रोथ अमा लेबे तारगदी मागी नंबर ऑफ सीट्स तो मधु कनो नि मागी गोइबो कन्वीनियंट एरिया द युमफम होइरगा पॉपुलेशन युमफम ओइदना सेमबदुना अमनी पॉपुलेशन द बेस तरको मतमदा अदुके मतिक अहोंबा ला कदबो ओइरगदी मदुना तोंगान तोंगान बा अकोगी क्राइसिस मयाम थोलकदी हाइबसिदी हार अकोगी फोलांग लेतुम थाबनी मरमदी मरम चाद मपानदे लापोसिंगसिना युम दांगबना काइना इबगी कनो उथोरकदबनी मागी सिटीजनशिप राइट तो नमदना लान नमफुद तौरगा फंग्रब मतुंगदा मागी वोटर ओइरे वोटर अदुम मसिंग हेलगदी मकोइना कनो खि इलिगेन इमिग्रेंट्स हाइबा तारे इमिग्रेंट्स सिंगसिना मसिंग हेलगदी मकोइना पांबा मिटोप हाइबा कनो तो कारकदोइनी मणिपुर काबा होरइबनी हौगबगी इतिहास से थेंगनरिबनी अदुना हारिबा सापुसिंग असिना मसिंग हेंकला कांदा मागी ओरिजिनल ओइबा इनहैबिटेंट्स एंड ड्वेलर्स सिटीजन्स मयाम सिंग से मार्जिनलाइज तौरकदोरिबनी सिगी मयाम सिगी हिंगहोगे हाइबा तारगदी हारिबा असेंग मागी मालेमगी आइन भारत आइन पीब मागी सिटीजनशिप राइट से फंगगा लेहौगदोंनी अदुना हारिबसी कनो येंजेलौबतो तारगदी अखोइना ngसाigi अवाब फिल्म सोदना लाकदब पोषक अदो उबदगी अकन डिमांड तौरीसे अदुना यामना कन्नसु कन हंगांग खकनतन एक्शन दी तप यादब अमा लैको वाहै द तपना ngangasu aduga NRC से कंपलसरी अखोइ द तौनबो होनगदबनी अखोइ 2001 द इवन विदाउट टेरिटरी लिमिट कमियाम गी इहोंगना इवन थवाइ सिंग सैक्रिफाइस तौक्रबसु अखोइना अदुम ngamखिदनको मियाम गी कन सिदी इहो सिदी तसेंगना वॉइस ऑफ द पीपल इज द वॉइस ऑफ द गॉड हारिबनी लिरिन को अदुना अखोइ पीपल जे अखोइ कलेक्टिवली अखोइना गॉड रिप्रेजेंट तब वॉइस अमदा यूनाइटेडली का फुरुक मयाम सिंग असे तौरकांदा अखोइ मसेन गी कलेक्टिव ब्राइट फ्यूचरिटी अमगिदमक्ता फुरुक मयाम सि कन अवेयर ओइमिनर कांदा अखोइना मसि संगसेल लगदबनी मरमदना अखोइना इरेस्पेक्टिव ऑफ कन अखोइगी कम्युनिटीज को कोई लेमिनरी मैम सिंग की सेंसिटाइजेशन संगी NRC एंड कनदी SIR की थबक से चप चाब फिरेब लौमीनब चंगी भेली की मैतई कतना नतब मैतई पांगन कतना नतब नत्रग कोंग कोइरें कतना नतब वारेबद इंडिजिनस पॉपुलेशंस लैरिब कम्युनिटी मैम सिंग की मिट चंगी उनब चंगी अदुना हाइरिब मैम सिंग से लोइन अकन इंपैक्ट लाकदौरिबनी अखोइ द भेली द लैरिब खरा खतना मसि थिंग फंगदब नते फुरुक खुदिमक फंगदबनी हाइबसि यंगमिनर कांदा हौजिक्ति कमदोंना मियांगी कनो से मना पंगलब गवर्नमेंट सिंग से मियांगी इहोंने हे अगन हौदुपगी कनो सिम लैबनिना हौजिक्ति अकनो से याम स्ट्रेटेजिकली संजन बिरगा मरी लेनबा ngसाigi लुसिंग बिरिबा मियाम सिंग सिना यामना नियम चुमना को मालेमगी लैरिबा एक लो रूल्स अदगी अखोइ लेजबे कॉन्स्टिट्यूशन की मनुंगदा चप चाबा अखोइ राइट से फंगनबा होनबगी ओइबा यामना सेक्शन न चंग मूवमेंट अमा ओइरकांदा अखोइना NRC को असिना ngसाigi प्रीसिट्स SIR से अखोइगी कन तौब लाकनगबनी तौरकनी अखोइद नमफुगी ओइबा प्रेशर मयाम तौरकनी खांगी तौरु तौरई हुजिक खरग नो मतम खरि थोक्सनरगसु को मरक्सिदा अखोइना अखोइ इंटेलेक्चुअल्स अदगी तोंगान तोंगान स्टेक होल्डर्स अदगी सेक्शंस मयाम सिंग एकेडमिशियंस मयाम सिंग से इन्वॉल्वमेंट तौरकांदा कदाई कदाई बोगदी करी तौरग करी लैरिबा सजेशन पीरकांदा अखोइगी ओइबा मित अखोइना एनी मीन्स को मितो मिरान चा याउदना अखोइ कदगी ओइबा कननि मिखन पांथोकजबा बगी लंबी तो यंग बिना से हाइबो अपम से मसे थमलिको अखोइ मथंग जे अखोइगी